Loyalam E-PAO tabiriba khudimakpu Hitram Susmitana namidangi paw pizari ahanbida maruoiba headline. State asida hiram khudimakta chawkhatpa puraktriba phawa santi amasung tangdu leitaba purakpa ngamloi haina Chief Minister na phangdokhre. Koilas khara tharaga mitrang tawbiganu haina Sujatana phangdorakli. Manmar border da Manipur gi Yaoloisinga Nongmei Kapnakhre Kna-Pdf ki kedar mari Sire kaya Sokhre. Paw sandona pijari. State asida hiram khudimakta chawkhatpa puraktriba phawa santi amasung tangdu leitaba purakpa ngamloi haina Chief Minister na phangdorakli. Housing Ladiba government asina state asida santi tangdu leitaba amasung chakot thorangi thabak sing asi khusamna na chakadabani haiba asida mapung phana thajaba lei development yaudana matam chupagi oina santi purakpa ngamloi state asina hiram kudimakta mapung phana chakhoba purakpa ngamlabatata santi amasung tangdu leitaba purakadabani haina Chief Minister Y Khemchana ngasi State Fox Paper 2026-27 launch tawbagi thoramda phongdokhre. National Bank for Agriculture and Rural Development Manipur Regional Office Imphal State asida bank asina tongan scheme kayada loan gi senfam lupa crore kuntra humdoi henbigi ing lisingani kuntaruk kuntarita tagudaba State Fox Paper ngasi Imphal gi North AOC de leiba Imphal Hotel gi sangai holda loans tawgi thoramda Chief Minister Y Khemchana Chief Guest gi warol piraduna wahumasi phongdokibani Nawa Nasinuna Credit LED Development Manipur haiba team da pangthokiba State Credit Seminar 2026-27 asida virtual oina travel project chujam pursu launch tawki thoram aduda Manipur lenga ki Chief Secretary Dr. Punit Kumar Goyal Nawa Regional Office Imphal gi General Manager Partha Mandal RBI Imphal gi CGM OIC and Sridhar su yauki Manmar border da Manipur gi Yaoloisinga Nongmei Kapnakhre Kna-Pdf ki kedar mari Sire kaya Sokhre. Ngasi ayuk pung mga minute kuntra rom tarakpa matamda Manmar gi kabo tampakalona ba namli linda khulmanakta Manipur gi Yaoloising ni chingnabasinga Yaoloising asina India gi proxy army ni hainari ba Manmar da best oba Koki National Army Kna-Pdf ki Cadre singa akan mamongda Nongmei kapna kibagi thodokta Kna-Pdf ki cadre mari mafam aduda si kibaga lunena militant group sing asigi cadre kayamarum asoka panyaukre hari press na phangba paw amadana ngasi Myanmar gi namli minda khulda thokiba Nongmei kapna bagi thodok adu Kna-Pdf na mafam aduda operate toriba Manipur gi Yaoloisingi mathakta ahanba oina Nongmei kapsilaktuna attack torkibani Tungda Manipur gi apunba Yaoloising aduna hanuna Nongmei kapada nakal animakta akan mongda Nongmei kapna bagi thodok sing thoki pung ama makhairom nakal animakta Nongmei kapna bagi thodok aduda Kna-Pdf ki kedar mari mafam aduda siki aduga kedar kharana asoka pan yauduna Kna-Pdf ki kedar singna makhoigi asopa kedar sing mafam adudagi puduna chakhi amadi Manipur Yaolup singna laikhidraba Kna-Pdf kedar sing adugi khulai kaya su phambangam khi haina paw asina makhatari Amaromda ngasi ayuk Kna-Pdf militant cadre singna Nongmei kapna bagi thodok aduda Manipur gi Yaolup singi maikadigi asokapan amata yaukhide hari Manipur da hayang akhak araugal lunana nong chugani hari Indian Meteorological Department Imphal Center na hari Manipur da hayang phawba akhak araugal lunana nong churaba yai phibam asi state asigi district khudimakta mayok naba yai adumoinamak lakliba irai numitadi Jiribam None Tamenglong amadi Senapati natana atai Manipur gi district singdadi nong churoi hari Amaromda Indian Meteorological Department gi report matung inadi ngasi Chhattisgarh amadi Himachal Pradesh da len amadi akhak araugal lunana akan mongda nong chugani haina orange alert lauthokre hari chawkhatpa amadi tangdu leitaba oiresanu haina phungdorakli Malamgi mafam kayada pangthokpagum Manipur da su chahi kayadagi khundaduna lairakliba maitai pangal singi kumhai Irul Fitr na lakpada Islam lining chatpa Muslim maitai pangal ichi inaw punamakta amuk kona itki yafa paujal pijari hari paujal asina makhatana haribana kumai asi Islam lining chatpa singna Ramadan gi chara henbagi senglaba tha loibada pangthokpa kumhaini kumhai asina lamdam asida laminary bab furup cha singi marakta nungshi chanaba amaga mateng pangnaba amadi amata oibagi mari adu hena chesin handuna furup amana amagi awaba tarakpada tengbang minabaga lunana chakhorpa tangdule taba lamdam ama oirasanu hairi koilas khara tharga mitrang tawbiganu haina Sujatana phongdorakli
Housing Ladiba Anoba Sarkar Asina Koilas Karatharaga Miam that Mitrang Tobiganu, Chief Minister Y. Kempchana Mamangi Sarkar Gimatamda, Stekmai Lanba Yaramdaba Yadaba Sarkarbu, Sarkara Haikebadu, Housing National Highway Sing Lanba Yarabara, Matam Aduda Housing Deputy Chief Minister Oidiba Nemcha Kibzen Amasung, Losi Diko Anima Cabinet Minister Oina Laikibangakani, Opposition MLA Singsu Kari Taukrabagi Makoina, Irang Horam Liba, Adudi Lebak Nushibagi Oiramdre, Leader Yadabagi Oiramle Hainangasi, Press Club the Pangtoki Bapawi Mipam Amada, Imagi Meragi Convener Suzatana Fondokre. Mahakna Makatana Haikibada, ruling Amasung opposition Chamanare, Lebak Nushiba leader Amasung, politician Latre, opposition the Laribasing Asi. Lengaki Asoibasing Adu, Hainabat Natra, Census Ki Matang the Bu Oiro, Lebaki Isugi Matang the Su Oiro, Domination Cre, Achumba Asing but Tawudabani Haina Lauribasing Bo, Na FIR Chanduna, Fana Hodaba Aduga, Aran but Tauribasing Buna Ngak Peace Henbiduna Lady. Handak Numitare Nichumna Pangtokiba, Assembly Mipam Aduda, Norma Kakta Sumatam Sangdoktuna, Levaki Ladyba, Isusing Asigamatang da Puna Kanana Duna, Apun Bagi Wareb Amasu, Loramba Yabani, Madu Taukide, Census Ki Ladyba Isu Assisu, Miamna, Census Pangtopa Yaroi, Habanate. Lamda Masida Ladyba, Mito Miancha Sing Asi, Hana Kandolaba Matung, Census Pangtopiu, Habani. Mito Miancha Sing Asi Kandoknaba, Masiga Manaba, mechanism Amaputopiu, Habani. Zamuan Kasmina Chingbadadi, Makogi Ladyba, Pibam. Aduda census Pangtopa Yaroi, Haina Laubangam Laga, Equina Karigi, Laubangam Dribano, Lamda Masida Mitop Mian Chakaya, Lieutenant Sangsilapagi Isu Oide Havisi Mamangda, State Asigi Governor Oramba, Anushia Wikena, Chujampurga IDP camp the Chatpada Masamang Tena Krabani. PR Sarkar Lering Matamdasu, Su extend to Krabasu, Hosilary but Sarkar Asina, Su extend to Bayaroi, Haina Chapjawa Warrior, Amalobangam Dribakarigino, Ladyba Isusing Asi, Su the Laribasina, Tohanbani, Haiba Kanglabanina, Sugi Mayukta, Chapjana Warrep Amat Lopam Topani, Opposition leader O Ibobi Matam Aduda, Sugi Mayokta, Ngang Sakibadu, Hositi Kadai the Jakrabage, Assembly Leisuriba rule of provision, conduct of business, violate Toraga, virtual Gikutanga, Assembly Sharu Yaba, Asigi Wahan Tokarino, State Asida, Sambidan Chanaribra, Chief Minister Gimaikedegisu, Valley the cookies Zogi Mushing Lakpada, protection Pigani Hana Laktopa Lekre, Cookie Macha, Anthony Infalda Laklamba Aduda, Kana Su Karimata Tokide, Infalda, Cookie Josing Changbayare, Haraga, Cookie Zogi MLSing, House Changbangamdre, Haribasi Karino, Haina Hanki. Maitei di Maitei oina lairasi haina fangdorakdi. Kanglaipak asida leminari ba Maitei Jasingi, Maphamda, Cherabana Lakpada, Yapapojil Pizari Lunena, Maitei Jasingi, Chahi Hobanumid Asida, Maitei Jasingna, Aina Aibu Kangna Lakadariba, Mirol Gidamak, Hauziki Mikup Asida, Singpaminasi Haina, Mars Kitaramapan, Asida, Maitei Jasingna, Chinkaduna, Pangal Chayangba Kaktanatana, Wakalwang Kanduna, Lakadariba, Mirol Busu, Lamjing Minasi, Maitei Ja, Aquina Loina, Maitei Nidi Hiraga, Maitei Jerauduna, Migidat Laubadi, Maitei on Oidrabara Kanjai, Maramasina, Maitei Di, Maitei Oina, Maitei Jasingna Himinasi, Maitei Jasingna Yafare, Haina, the Kanglai Sinta, Samkat Loop, Singzame Bazargi, President, S. Toibina Fondorakli. Ayuk pung taruka minute yang kaini thoiga second kun taruki matungdagi sajibu nongma panba oibana sajibu cherabagi lage laithau pangthokpada apan malaitre haina maisnam siwitana phongdorakli Sanamahi lining chatpasingge hayeng pangthokadoriba sajibu nongma panba cherabuna lakpada lining thau Sanamahi temple board ki makhedigi lamdam asigi miyamda yafa paujal pirakli loinana hayengi numit asida thasi amadi nongma panbigi chamam nabal lebiganu ayuk pung taruka minute yang kaini thoiga second kun taruki matungdagi sajibu nongma panbo oibana laigi laithau pangthokpada apan balaitre haina board asigi member secretary maisnam siwedata luwangna paujalakni hiramasigi matangda ngasi hayeng khongban Ufong Yumpham the Leba, lining to Sanamahi Shanglen the Pangtokiba Pawi Mipam Amada, Wapam Asi Fondoladuna, see with that Luang Makata than a high. Hayeng Asi Sanamahi lining Jetpasingi, Jahi Hobanumini, Numit Asina Lapada lining Asibu Chaliba Amadi, Malem Gimapamkaya the Ladiba, Miam Gimarakta, Nuaya Paba, Tangduletaba Oirasanu, Maru Inalam the Masida Ladiba, Puru Masel Gimarakta, Nusinabagi Mari Henachet Sinba Amadi, upon Bagi Pangal Sagatpa Oirasanu Haiki. Malem Thongamna CM da memorandum pisin balapada police na thingbadagi police ki khuthangda CM da memorandum pisinaba khusinaram khrei
Tha asigi tarani thoidigi hoduna social activist Malem Thongam Bisnupur district ki Lamang Dong Kaitheldagi masing yamlaba Imaibel Kayana flag off tawdun lamtha khiba peace cyclist social activist Malem Thongam gi peace solo ride expedition ngarang Chandel district ki headquarter manung chana Zafau Bazar yoraba matungda makhatana Chuchampur tamna changsinna bohanabada Manipur lengangna athingwa bibadigi ngasi Malem Thongamna Manipur gi chief minister da memorandum bisinna balakpada Singjamai Bazar da Singjamai police ki kangmuna athingwa pikre hari Malem Thongamna Manipur gi chief minister Y Khemchanda memorandum bisinaba cycle thoduna CM Banglo tamna lakpagi lambida Singjamai Bazar yorpada Singjamai police station gi osina luchingba team amana Malem Thongam gi khungchat adubu thingki hari masigi matungda Malem Thongamna memorandum adu Singjamai PS ki OC gi khuthangda Manipur gi chief minister Y Khemchanda pibinaba khusinaki loinana Singjamai police ki maiketigi Malem Thongam gi memorandum adu CM gi makhutta soidani yohangani habigi thajaba biki hari arobada maroba pau amukana pizari state asida hiram kudimakta chakhotpa puraktriba fawa santi amasong tangdulai taba purakpa ngamloi haina chief minister na phongdorakli koilas khara tharaga mitrang tobiganu haina sujata na phongdokrai Manmar border da Manipur gi Yaoloisinga Nongmei Kapnakhre Kna-Pdf ki cadre mari Sire kaya Sokhre matang asida loyalam E-PAO na namitangi pau bibil lezare tabili bakhuti mapu amuka hina kurumjani